Hai, ibima, tari berani nang bua. Noi ta saudu amtang phone tauni. Mawa mapawa ta da bukuiri. Ai mana ne lakta ba yade na hayu. Magi thabak tu ne hele na yumda sunglak lakte tawriba. Magi nupi du nus tharak tribra kaino. Imana ne amtang phone tawse wari sanage. Ima masangam de lakta ba yade na noi ta saudu amtang phone taw. Tauni nang bua sana tombagi mau puraglabagi tungdadi. Mabu uburam kiroini. Ai onthong na tan kri ima horen ne tasau da phone tawraga ne tasau namta thangaloi ina mana thangalagani aduga tasau leite ta hairakpado tan mai wani ba kayarak suina aina nahan su phone tawri dum ina mana thangalei tasau su phone do halakte khangdeda kari khaliba moina tasau se ima ga nungsidrabra khangdeda thabak tawbni ne satkibadagi noma phawba ima do kari sai thaye noma ta hangakte ahe adugidamaktanin hi phone taw hairibado magi nupiduna ne pungsum sum khrabani na yambase ibima kanadi phone taw imane masangamde na haige hello inamaro tasau leitro o imana phone taw ina tasau bari sanage ye tasau leiti haiba o sum tawrambani da imana tasau bari sananingi tasau do laktaba yade ni ima suma sa khara ngamde ba ado yumda lakta yade highway ni imana phone to bani hello maura ibem hanlo imani ima haksang se kya nungai tin hi ibungo sobodo lakta yade na hayu karigumba lakta ba thoklabadi ne tungda ningam mahoroi na hayu ko handakti haksang se kya nungai ti pang di ado ibungo sobodo thabagalang thomaga lakta ba yade na khara hayu ko kaya mu yam sin ba thabak no mama naraga lakpa ngamdabadubu thabak adu long thomoyu imana ne uningi lakta ba yade na hayu ko pare as khoi magi acting sidi somda kai shum su tawde aduga nare is haksang se kya nungai de kaina kya tano khoi masti yung ko lore phone to phone se udre matik chin thi ai doi tawri ma tumi leyu nang na khangbana te ngarang te nga kha nang na asumai na khara oida pada bangang drabadini hojik kan chigani hingbang moin he asum matane hingbang moi khangabro natrabadi noi ta saudu kadai digi lakadori pano asum na khara akibado haijelabadi laiyedana lakta lakisanu khangani ma mama ningbaning dabra haibado yengba ta yeba isu yenge ba magi mauduna kayani shumduna thamge haibado isu yenge asum na mama aduna masangamdi haijinaduna masani pa ahan mapanda thabak tawduna leibado mayumda laktaba yade haiduna korami kaya ta saubinu yengune laktaba yade thabak adu lang thumu masanu ngaiti kaina kaya ta tongami ba hanubinu kai sum tawramoi masani pada laknabagi damaktani aingonda gidila u kaina haibirak panatini masani pagi damaktani paisa lo thokpa yanabagi ni tawsanariba yum haide sthana thambiramma ba asigi mathakta amuk paisa lawthokdagi tawribani ne khangani ba moi ta sau lakisanu ai leiringai dane aigi iwa gi paisa ga lopaga ngamgadam nati yengge paisu kaya mu yamna ngamge aina hainari da lakpu lai khangani ba aingonda ga suma sangamdi ka haisina saradana khangani ba ngasidi moi ta sau lai ba tari bro ima do phone tawrei masa yamna kan ngamde ye nang laktaba yade na hairi ado kari khali nang chatke na khali bro ai dine thaning dita kai haiba ima masangam di haiba adu di kaino sataba yade thabong ni hinba nati ima na masangam de na hairak labadi ima do naramani soida naramani adunani masani pa ayu ning tawri bani phana kuirabani isanu pina lakta yade hairakpa ayu satpa ngamde handakti sataba yade bo ai di khangya ba masangam di hairabani nang chatkani aido paisa lawthokpa yanabagi iman tawborongani kaisum tawrmoi makhon gado ikan kali masangam da mina ngangba khon kamandi ne thabak silli mathang lake ne ko haikro natrabadi ne paisa mayam tekadori bani paisa lawba yanabagi ni ne nangonda mana kauri bado unthokna su pangkhre nangse sana tombagi mawprakpagi ne paisa yam sanguni dunani haitum liuta ningde nangna dumaina haidana kayarakti sure handaka satrabadi ima do nungairoi hayengmak ayum sataba yade ichanupina su sawbana loirabani nangita yengba yabro ais yumni kaino imana ibu sawna biolokpada onthongno wana yokna thaglali bani
ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯍꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨ ꯅꯪ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯒꯦꯔꯥ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯗꯦ ꯐꯤꯔꯣꯜꯗꯣ ꯌꯣꯝꯁꯜꯂꯨ ꯏꯁ ꯀꯌꯥꯇ ꯃꯃꯥꯅꯤꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯅꯣꯡꯃꯇ ꯌꯨꯝꯗ ꯈꯔꯤꯡꯇꯪ ꯂꯩꯔꯨꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕ ꯑꯗꯣ ꯄꯩꯁꯥꯒꯗꯣ ꯌꯥꯝꯅ ꯄꯨꯈꯤꯅꯨ ꯍꯪꯉꯕꯁꯨꯅ ꯂꯩꯇꯦ ꯍꯥꯏꯌꯨ ꯌꯥꯔꯕꯗꯤ ꯑꯩꯁꯨ ꯌꯥꯍꯧꯔꯁꯤꯗ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕꯒꯤ ꯃꯧꯗꯣ ꯑꯩꯁꯨ ꯑꯝꯇꯪ ꯌꯦꯡꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯁꯛ ꯐꯖꯕꯅꯣ ꯑꯩꯅ ꯑꯗꯨꯒꯅꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯒꯗꯤꯅꯦ ꯂꯝꯒꯤ ꯆꯦ ꯆꯥꯡꯗꯨꯁꯨꯅꯦ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯧꯁꯤ ꯁꯅꯥꯇꯣꯝꯕꯁꯨ ꯃꯧ ꯊꯤꯔꯕꯅꯤ나 이해 ꯅꯪꯒꯤ ꯑꯗꯨ ꯍꯧꯔꯛꯂꯕ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯒꯦ ꯌꯨꯝꯗꯣ ꯑꯩꯅ ꯌꯨꯝꯐꯝꯗ ꯁꯅꯥꯇꯣꯝꯕꯗ ꯄꯤꯊꯣꯛꯑꯝꯃꯕꯅꯤ ꯃꯁꯥꯌꯦ ꯊꯕꯛ ꯇꯧꯖꯕ ꯅꯠꯇꯦ ꯃꯗꯨꯒ ꯑꯐꯝꯗꯣ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯤ ꯇꯧꯔꯤꯁꯦ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ ꯃꯣꯏꯒꯤ ꯇ꯭ꯔꯦꯟꯗꯨꯕꯨ ꯌꯧꯔꯛꯂꯦꯗꯤ ꯍꯥꯏ ꯀꯔꯤꯅꯣ ꯁꯨꯡꯌꯧꯕ ꯌꯧꯔꯛꯇꯦꯅꯤ ꯇꯧꯔꯤꯁꯦ ꯏꯆꯥ ꯅꯤꯄꯥꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯤꯅꯤ ꯂꯥꯛꯑꯃꯅꯦ ꯒꯥꯔꯤ ꯑꯃ ꯈꯥꯝꯕꯅꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯎꯅꯤꯡꯈ꯭ꯔꯦꯗ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯃꯃꯥ ꯑꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯒ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯊꯦꯡꯉꯤꯕꯗꯤ ꯏꯃꯥꯗꯤꯅꯦ ꯅꯣꯏ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯟꯁꯤꯒ ꯐꯝꯗꯨꯅ ꯉꯥꯏꯔꯤꯕꯅꯤꯅꯦꯍꯦ ꯂꯝꯕꯤꯗꯒꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯔꯛꯇꯦꯅꯀꯣ ꯏꯕꯦꯝꯃꯟꯁꯨ ꯂꯥꯏ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯪꯅꯕꯩ ꯇꯧꯔꯁꯤ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯒ ꯍꯦꯛꯇ ꯍꯧꯒꯠꯂꯛꯑꯕꯅꯤ ꯑꯗꯣ ꯏꯃꯥꯗꯤ ꯏꯀꯟ ꯀꯟꯅꯕꯨ ꯏꯃꯥ ꯑꯩꯗꯤ ꯐꯝꯗ ꯇꯥꯗꯨꯅ ꯅꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ ꯏꯃꯥ ꯐꯔꯦ ꯏꯃꯥꯅ ꯀꯟꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯣ ꯆꯪꯅꯕꯩ ꯇꯧꯔꯁꯤ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯁꯅꯥꯇꯣꯝꯕꯒꯤꯁꯨ ꯃꯧ ꯆꯦꯜꯂꯦꯅ ꯇꯥꯏ ꯐꯔꯦ ꯏꯃꯥ ꯁꯅꯥꯇꯣꯝꯕꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯅꯕꯒꯤ ꯆꯪꯉꯁꯤ ꯏꯃꯥ ꯏꯃꯨꯡꯗ ꯍꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯅꯦꯍꯦ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯆꯨꯝꯅ ꯂꯥꯛꯎ ꯍꯥꯏꯔꯕꯗꯤ ꯅꯪ ꯂꯥꯛꯑꯔꯣꯏ ꯈꯟꯗꯅ ꯏꯃꯥꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯖꯜꯂꯤꯕꯅꯤ ꯏꯃꯥꯗꯤꯅꯦ ꯏꯆꯥ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤꯅꯦ ꯀꯌా ꯀꯨꯏꯔꯦ ꯌꯦꯡꯉꯨ ꯅꯪꯕꯨ ꯎꯔꯛꯇꯕ ꯂꯥꯛ ꯑꯁ ꯅꯃꯥ ꯅꯆꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯃꯨꯡꯗ ꯆꯠꯂ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯅꯆꯧ ꯋꯥꯔꯝꯂꯅꯤ ꯏꯅꯝꯃ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯥꯒꯤꯅꯦ ꯋꯥꯁꯦ ꯉꯥꯡꯕ ꯍꯧꯔ ꯂꯦꯞꯄꯔꯣꯏ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯅ ꯊꯣꯡ ꯂꯣꯏꯔꯕꯅꯤ ꯑꯩꯅ ꯈꯣꯡꯈꯨꯠ ꯍꯥꯝꯗꯣꯛꯂꯒꯅꯦ ꯆꯥꯛ ꯆꯥꯅꯕꯒꯤ ꯏꯕꯦꯝꯍꯟ ꯀꯩꯗꯧꯔꯤ ꯅꯪꯅ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯏꯃꯨꯡꯗꯒ ꯆꯪꯉꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦꯍꯦ ꯆꯪꯉꯁꯤꯗꯅ ꯅꯆꯟꯅꯨꯄꯤꯅ ꯆꯪꯉꯣ ꯂꯥꯛꯑꯣꯅ ꯍꯥꯏꯔ ꯀꯔꯤꯅꯣ ꯅꯪꯅ ꯂꯩꯍꯧꯔꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯏꯃꯥꯅꯗꯤ ꯑꯩꯗꯤ ꯂꯥꯛꯎꯁꯨ ꯍꯥꯏꯗꯅ ꯕꯥꯇꯣꯟ ꯐꯪꯗꯅ ꯂꯥꯛꯄꯅꯤꯅ ꯏꯀꯥꯏꯌꯦ ꯆꯪꯁꯤꯔꯥ ꯆꯪꯉꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯕꯅꯤꯗ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯃꯤꯅ ꯀꯧꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯂꯥꯛꯄꯗꯣ ꯑꯗꯣ ꯆꯪꯁꯤꯔꯥ ꯆꯪꯉꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯏꯕꯦꯝꯃꯍꯟ ꯅꯪ ꯂꯥꯛꯏꯕꯔꯥ ꯍꯥꯏꯅ ꯍꯔꯥꯎꯅ ꯀꯧꯔꯃꯇꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯕꯥꯇꯣꯟ ꯍꯥꯏꯕꯕꯨ ꯅꯌꯨꯝꯗ ꯂꯥꯛꯄꯕꯨ ꯑꯃꯨꯛ ꯕꯥꯇꯣꯟ ꯊꯥꯕ ꯃꯊꯧ ꯇꯥꯕ꯭ꯔോ ꯆꯪꯉꯣꯅꯦ ꯏꯃꯨꯡꯗ ꯅꯪꯕꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯧꯅꯤꯗꯀꯣ ꯃꯥꯒꯤ ꯍꯩꯅꯕꯤꯁꯦ ꯍꯧꯖꯤꯛꯄꯨ ꯊꯥꯗꯣꯛꯑꯝꯗꯦꯅꯦ ꯁꯤꯗ ꯇꯤꯟꯅ ꯌꯥꯗꯅ ꯆꯠꯈ꯭ꯔꯕꯁꯤꯒꯤ ꯍꯩꯅꯕꯤꯁꯤ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯏꯅꯦ ꯃꯁꯤ ꯏꯅꯝꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯑꯍꯟꯒ ꯎꯅꯔꯝꯈꯤꯔꯣꯏ ꯇꯥꯆꯧꯒ ꯏꯅꯝꯃ ꯑꯍꯟꯒ ꯂꯥꯛꯑꯦ ꯌꯧꯔꯛꯏ ꯑꯗꯣ ꯏꯃꯥꯅꯅꯦ ꯆꯥ ꯆꯈꯣꯝ ꯂꯣꯜꯂꯧꯋꯦ ꯍꯥꯎꯅ ꯇꯧꯅ ꯂꯣꯜꯂꯧ ꯍꯥꯏ ꯏꯅꯝꯃ ꯍꯣꯏ ꯂꯣꯜꯂꯛꯀꯦ ꯍꯣꯏ ꯅꯪ ꯆꯠꯂꯝꯃꯣꯁꯣ ꯑꯩ ꯆꯥꯗꯣ ꯍꯥꯎꯅ ꯂꯣꯜꯂꯒ ꯄꯨꯔꯛꯀꯦ ꯑꯩꯁꯨꯅꯦ ꯎꯅꯤꯡꯉꯤ ꯏꯆꯦꯝꯍꯟꯗꯣ ꯅꯪꯅꯦ ꯑꯇꯩ ꯊꯕꯛꯇꯣ ꯌꯦꯡꯁꯤꯜꯂꯝꯃꯣ ꯍꯣꯏ ꯏꯅꯝꯃ ꯑꯩꯈꯣꯏꯒꯤꯅꯦ ꯏꯅꯝꯃ ꯑꯍꯟꯁꯦ ꯅꯪ ꯈꯪꯗꯦꯕꯣ ꯍꯩꯅꯒꯗ꯭ꯔꯥ ꯍꯩꯅꯔꯣꯏꯗ꯭ꯔꯥ ꯋꯥꯅꯦ ꯈꯔꯅꯦ ꯗꯣꯡ ꯉꯥꯡꯕꯅꯤꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯐꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯟꯅꯨꯄꯤ ꯑꯗꯣ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯋꯥ ꯗꯣꯡ ꯉꯥꯡꯉꯤ ꯍꯥꯏꯁꯤꯕꯨ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯃꯑꯣꯡ ꯑꯣꯏꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯑꯁ ꯑꯩꯅꯒ ꯋꯥ ꯉꯥꯡꯕ ꯍꯩꯅꯗꯕꯁꯤꯒꯅꯦ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ ꯐꯔꯦ ꯆꯥꯁꯦ ꯂꯣꯜꯂꯒꯅꯦ ꯄꯤꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯧ ꯑꯁꯦ ꯌꯥꯝꯅ ꯄꯤꯛꯄ ꯑꯃꯗꯤ ꯄꯤꯛꯆꯔꯕꯁꯨ ꯃꯃꯣꯟꯗꯤ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯃꯧ ꯑꯣꯏꯔꯝꯃꯤ ꯏꯆꯦꯝꯍꯟ ꯆꯥꯁꯤ ꯊꯛꯑꯣ ꯌꯦꯡꯉꯨꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯥꯎꯅ ꯂꯣꯜꯂꯛꯂꯤꯕꯅꯤ ꯏꯃꯥ ꯆꯥ ꯄꯥꯏꯁꯦ ꯏꯪꯒꯤ ꯇꯥꯔꯦ ꯅꯥꯈꯣꯅꯦ ꯆꯥ ꯊꯛꯄꯒ ꯂꯥꯏꯔꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯒꯤ ꯃꯧꯁꯤꯕꯨ ꯑꯁꯨꯛ ꯁꯥꯊꯤꯅꯕꯨ ꯄꯤꯛꯄ꯭ꯔꯅꯤ ꯀꯩꯅꯣ ꯃꯧꯒ ꯂꯩꯇ꯭ꯔꯕꯣ ꯂꯩꯀꯥꯏꯁꯤꯒ ꯅꯣꯏꯅ ꯑꯁꯨꯛ ꯄꯤꯛꯄ ꯃꯧꯁꯤꯕꯨ ꯄꯨꯔꯛꯏꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯤ ꯋꯥꯡ ꯆꯥꯎꯔꯤꯕ ꯀꯩꯅꯣꯅꯤ ꯄꯤꯛꯄꯅ ꯑꯩ ꯅꯣꯛꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯦ ꯑꯉꯥꯡ ꯃꯆꯥꯅ ꯐꯅꯦꯛ ꯇꯧꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯆꯧꯗ꯭ꯔꯅꯦ ꯍꯥꯟꯅ ꯀꯩꯅꯣꯅꯤ ꯑꯩꯗꯤ ꯎꯕ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯀꯩꯅꯣ ꯏꯃꯥ ꯁꯅꯥꯇꯣꯝꯕꯒꯤ ꯃꯧꯁꯦ ꯑꯇꯣꯞꯄ ꯃꯧꯒ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯑꯉꯥꯡ ꯃꯆꯥ ꯀ꯭ꯂꯥꯁ 5, 4 ꯀꯥꯕ ꯑꯉꯥꯡꯗꯧꯅ ꯇꯧꯔꯤ
ꯀꯩꯅꯣ ꯅꯪꯕꯨ ꯆꯍꯤ ꯆꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯂ ꯍꯥꯏꯕꯅꯤ ꯑꯁꯨꯛ ꯁꯥꯊꯤꯅ ꯄꯤꯛꯄ꯭ꯔꯥ ꯍꯥꯏꯕ ꯇꯧꯔꯤꯅꯦ ꯃꯁꯤꯒꯤ ꯏꯕꯦꯝꯍꯟ ꯃꯆꯤꯟ ꯋꯥꯔꯛ ꯉꯝꯗꯕꯤꯁꯦ ꯃꯧꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯥꯁꯦ ꯂꯥꯛꯎ ꯍꯥꯏꯗ꯭ꯔꯤꯕꯁꯦ ꯅꯣꯛꯄꯒꯤ ꯃꯧꯅꯤꯗꯀꯣ ꯅꯣꯛꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯅꯦ ꯁꯅꯥꯇꯣꯝꯕꯁꯤꯕꯨ ꯅꯨꯄꯤꯒ ꯂꯩꯇ꯭ꯔꯕ ꯍꯥꯏꯕ ꯑꯩꯅ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯣ ꯃꯥꯅ ꯌꯥꯗ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯄꯤꯛꯈ꯭ꯔꯕ ꯑꯃ ꯄꯨ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯩꯈꯣꯏꯒꯤꯅꯦ ꯏꯅꯝꯃ ꯑꯍꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯀꯣ ꯏꯅꯝꯃ ꯇꯣꯝꯕꯤꯁꯦ ꯃꯃꯣꯟꯁꯦ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯦ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯥꯒꯤ ꯑꯁꯤ ꯃꯆꯤꯟ ꯋꯥꯔꯛ ꯉꯝꯗꯕꯤꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦꯅꯤ ꯏꯅꯝꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯃꯕꯨꯛꯇ ꯀꯩꯁꯨꯝ ꯌꯥꯎꯖꯗꯕꯅꯤ ꯃꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯖꯕꯅꯤ ꯏꯃꯥ ꯆꯥꯗꯣ ꯊꯛꯂꯣ ꯊꯕꯛꯁꯨ ꯃꯌꯥꯝ ꯑꯃ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯤꯁꯦ ꯆꯥꯗꯣ ꯊꯛꯑꯣꯅꯦ ꯑꯁ ꯆꯥꯒ ꯂꯥꯏꯔꯤꯍꯦ ꯀꯔꯤꯅꯣꯍꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯤꯝꯇꯪ ꯈꯨꯝꯃꯣ ꯀꯗꯥꯏꯒꯤ ꯃꯧꯅꯣ ꯁꯤꯕꯣ ꯅꯣꯏꯁꯤꯗꯤꯅꯦ ꯑꯩꯅ ꯐꯖꯈ꯭ꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯉꯧꯁꯣꯛ ꯉꯧꯕ ꯃꯧꯗꯣ ꯑꯩꯅ ꯄꯤꯒꯦꯅ ꯇꯧꯕꯗ ꯅꯣꯏꯅ ꯍꯦꯛ ꯖꯥꯗ꯭ꯔ ꯀꯗꯥꯏꯗꯒꯤ ꯄꯤꯛꯈ꯭ꯔꯕ ꯄꯨ ꯂꯥꯛꯏ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯁꯅꯥꯇꯣꯝꯕꯒ ꯄꯥꯝꯃꯨꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯒꯤ ꯃꯧꯅꯦꯅ ꯍꯥꯏꯕꯗ ꯀꯔꯤꯅꯣ ꯃꯁꯤ ꯑꯩ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯁꯤꯒꯤ ꯏꯕꯦꯝꯍꯟꯁꯦ ꯃꯁꯦ ꯀꯔꯤ ꯆꯥꯒꯦꯅꯤ ꯏꯕꯨꯡꯉꯣ ꯑꯆꯧꯕꯁꯤꯅ ꯄꯨꯅ ꯂꯥꯛꯏꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤꯕꯨ ꯉꯥꯡꯒꯅꯤꯅ ꯉꯥꯡꯉꯤꯁꯤ ꯃꯧꯁꯤ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣꯅꯦ ꯑꯁꯨꯃꯥꯏꯅ ꯉꯥꯡꯅꯕ꯭ꯔꯅꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩꯁꯨ ꯈꯪꯉꯤ ꯏꯁꯥꯅ ꯈꯔ ꯄꯤꯛꯏꯦꯅ ꯑꯗꯨꯕꯨ ꯀꯩꯅꯣ ꯍꯟꯖꯟꯅ ꯄꯤꯛꯑꯦꯅ ꯍꯥꯏꯁꯤꯕꯨ ꯈꯣꯏꯗꯧꯁꯤ ꯇꯣꯡꯅ ꯂꯪꯈꯠꯈ꯭ꯔꯦꯗꯀꯣ ꯀꯅꯥꯏꯒ ꯆꯦꯟꯁꯤꯟꯗꯅ ꯃꯈꯖꯥꯏ ꯁꯦꯠ ꯊꯥꯗꯅ ꯇꯣꯛꯎꯔꯅꯤ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯏ ꯀꯥꯗꯅ ꯉꯁꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦ ꯁꯩꯇ ꯅꯪ ꯌꯦꯡꯕꯗ ꯑꯩꯗꯤ ꯉꯁꯤꯗꯤꯅꯦ ꯃꯇꯝꯁꯦ ꯂꯦꯟꯈꯤꯕ ꯈꯪꯍꯧꯔꯣꯏ ꯇꯧꯔꯤꯁꯦ ꯑꯩꯅ ꯑꯃꯅꯦ ꯑꯁꯤꯒꯨꯝꯕꯁꯤ ꯎꯔꯦ ꯍꯦꯛꯇ ꯉꯥꯡꯅꯤꯡꯕ ꯆꯤꯟꯗꯅꯦ ꯑꯁ ꯏꯃꯨꯡꯗ ꯋꯥ ꯊꯝꯕ ꯉꯝꯗꯕꯁꯦ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯑꯩ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯁꯥꯊꯤꯅ ꯄꯤꯛꯄ꯭ꯔꯥ ꯍꯥꯏꯕ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕꯒ ꯆꯥꯟꯅꯗꯦꯀꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯏꯕꯦꯝꯃꯍꯟ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯍꯟꯖꯟꯅ ꯋꯥ ꯑꯃꯗ ꯄꯤꯛꯑꯦ ꯀꯩꯗꯧꯔꯒꯦ ꯄꯤꯛꯑꯕꯗꯤ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯃꯤ ꯐꯔꯒ ꯂꯣꯏꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯆꯥꯛꯈꯨꯝꯗ ꯆꯠꯇꯅꯦ ꯆꯥꯛ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ ꯂꯣꯏꯁꯤꯜꯂꯣ ꯆꯠꯂꯣ ꯃꯣꯏ ꯇꯥꯃꯣ ꯉꯁꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯃꯇꯥꯎꯅꯤ ꯁꯅꯥꯇꯣꯝꯕꯒꯤ ꯃꯧꯗꯣ ꯅꯪꯕꯨ ꯎꯔꯕ꯭ꯔꯣ ꯅꯪꯗꯤ ꯎꯔꯝꯃꯣꯏ ꯂꯥꯛꯄ ꯀꯣꯏꯆꯠ ꯆꯠꯄ ꯍꯣꯠꯅꯕꯗ ꯁꯅꯥꯇꯣꯝꯕꯒꯤ ꯃꯧꯗꯣ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯀꯔꯤ ꯀꯣꯂꯤ ꯀꯥꯏꯗꯣ ꯄꯤꯛꯄꯅ ꯈꯨꯄꯤꯛ ꯑꯃ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯪꯕꯨ ꯃꯁꯛꯇꯣ ꯐꯖꯔꯕꯁꯨ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯎꯗꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯌꯦꯡꯉꯨ ꯃꯁꯛ ꯐꯖꯕ ꯀꯌꯥꯝꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯌꯦꯡꯉꯨ ꯃꯣꯏꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯁꯨ ꯎꯔꯦ ꯀꯔꯤꯅꯣ ꯃꯤ ꯃꯁꯥ ꯌꯥꯅꯁꯤꯅ ꯄꯨꯔꯛꯄꯅꯤ ꯃꯤ ꯄꯤꯛꯑꯕꯁꯨ ꯀꯩꯗꯧꯔꯒꯦ ꯐꯔꯒ ꯂꯣꯏꯔꯦ ꯌꯥꯝꯅ ꯐꯩꯌꯦꯅ ꯇꯥꯏꯗ ꯏꯃꯥꯅꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯌꯦꯅ ꯍꯥꯏꯌꯦ ꯀꯔꯤꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯣ ꯃꯤꯃꯥꯡ ꯄꯨꯊꯣꯛꯄꯗ ꯂꯦꯝꯗꯕ ꯃꯧꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯂꯦꯝꯖꯈꯤꯗ꯭ꯔꯦ ꯏꯅꯥꯎꯅꯨꯄꯤꯅꯤ ꯀꯥꯏꯅ ꯆꯠꯃꯤꯟꯅꯒꯗꯕ ꯇꯟꯕꯨ ꯇꯜꯂꯤꯅꯦ ꯏꯆꯥꯕꯨ ꯃꯥꯜꯂꯤꯅꯦ ꯀꯩꯅꯣꯅꯦ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ ꯅꯣꯛꯅꯤꯡꯕꯅ ꯑꯗꯣ ꯏꯃꯥꯅ ꯍꯣꯔꯦꯟ ꯍꯥꯏꯌꯦꯅ ꯄꯩꯁꯥꯒꯗꯣ ꯃꯌꯥꯝ ꯑꯃ ꯄꯤꯊꯣꯛꯄꯗꯤ ꯇꯧꯅꯨꯀꯣ ꯂꯩꯇꯕ ꯁꯥꯎ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯅꯆꯤꯟꯗꯣ ꯋꯥꯔꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅꯦ ꯃꯤ ꯈꯟꯅꯔꯒ ꯍꯟꯕ ꯁꯣꯏꯗ꯭ꯔꯦ ꯅꯪꯒꯤ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯤ ꯈꯟꯅꯕꯗꯣ ꯇꯧꯅꯨ ꯅꯆꯤꯟꯗꯣ ꯈꯔ ꯋꯥꯔꯧ ꯅꯆꯤꯟꯗ ꯑꯂꯥꯛꯄ ꯉꯥꯡꯕꯗꯣ ꯇꯧꯒꯅꯨ ꯏꯃꯥꯅ ꯌꯥꯝꯅ ꯁꯥꯎꯕꯅꯤꯀꯣ ꯅꯪ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯦꯡꯉꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯈꯟꯅꯅꯤꯀೋ ꯑꯦꯔꯥ ꯀꯔꯤ ꯈꯟꯅꯒꯗꯧꯔꯤꯕꯅꯣ ꯄꯤꯛꯑꯦꯗꯤ ꯄꯤꯛꯑꯦ ꯑꯗꯨꯒꯕꯨ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯏꯃꯥꯅꯅꯦ ꯄꯩꯁꯥ ꯍꯥꯏꯔꯕꯁꯨꯅꯦ ꯄꯩꯁా ꯂꯩꯇꯦ ꯍꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯀꯣ ꯂꯩꯇꯦ ꯇꯃ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯅꯃꯥꯗꯣ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯅꯕꯗꯤ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯩꯁꯨꯝ ꯇꯧꯔꯝꯃꯣꯏꯗꯅ ꯅꯥꯔꯝꯗ꯭ꯔꯤꯁꯦ ꯎꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯅꯤꯡꯊꯤꯅ ꯊꯣꯡꯗꯨꯅ ꯃꯇꯩꯍꯟ ꯑꯃꯗꯤ ꯃꯆꯦ ꯃꯃꯥ ꯄꯨꯝꯅꯃꯛꯀꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅꯗꯤ ꯊꯣꯡꯈ꯭ꯔꯕꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯁꯤꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯈ꯭ꯔꯦꯗꯀꯣ ꯍꯥꯎꯔꯤꯔꯥ ꯍꯥꯎꯇꯤꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯝꯇꯪ ꯌꯦꯡꯒꯦ ꯏꯃꯥ ꯀꯔꯤ ꯑꯋꯥꯠꯄ ꯍꯥꯞꯆꯔꯛꯈꯣꯒꯦ ꯆꯥꯛ ꯏꯟꯁꯥꯡꯗꯨꯕꯨ ꯀꯔꯝ ꯇꯧꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯍꯥꯎꯕꯅꯣꯗ ꯆꯝꯐꯦꯠ ꯅꯥꯐꯦꯠ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦ ꯑꯩꯗꯤꯅꯦ ꯆꯤꯟꯗꯅꯦ ꯋꯥ ꯊꯝꯕ ꯉꯝꯕ ꯍꯩꯅꯕ ꯄꯨꯛꯇꯒ ꯋꯥ ꯊꯝꯕ ꯍꯩꯅꯕ ꯃꯤꯗꯨ ꯅꯠꯇꯦꯕ ꯍꯦꯛꯇ ꯉꯥꯡꯅꯤꯡꯉꯤ ꯍꯥꯎꯇꯦꯍꯦ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯅꯝꯗ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯁꯥꯗ ꯍꯥꯎꯏꯗ ꯅꯆꯤꯃꯟꯁꯦ ꯃꯕꯨꯛꯇ ꯋꯥ ꯊꯝꯕ ꯉꯝꯗꯕꯅꯤꯀꯣ ꯅꯪ ꯋꯥꯔꯧꯅꯨ ꯑꯂꯥꯛ ꯍꯦꯛꯇ ꯉꯥꯡꯕꯅꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯤꯕꯅꯤ ꯇꯧꯅꯣ ꯍꯥꯏꯅ ꯍꯥꯎꯏꯗ ꯍꯥꯎꯗꯕ ꯅꯠꯇꯦꯗ ꯍꯥꯎꯏꯌꯦ ꯁꯤꯕꯨ
ꯑꯩꯅ ꯑꯝꯇꯪ ꯊꯣꯡꯉ ꯄꯤꯖꯔꯕꯗꯤ ꯅꯈꯨꯠꯇꯣ ꯆꯤꯛꯀꯗꯕꯅꯤ ꯀꯩꯅꯣ ꯑꯁꯤꯕꯨ ꯍꯤꯟꯖꯥꯡꯅꯦꯌꯦ ꯃꯆꯨꯁꯤꯅ ꯐꯖꯗ꯭ꯔꯤꯕ ꯀꯩꯅꯣ ꯃꯆꯨꯅꯦꯅ ꯇꯧꯔꯤꯁꯤꯕꯣ ꯏꯟꯁꯥꯡꯒ ꯃꯥꯟꯗꯦ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯈꯪꯗꯦ ꯅꯣꯏ ꯅꯆꯤꯟꯗꯣ ꯀꯃꯥꯏꯅ ꯍꯥꯎꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯊꯨꯝꯁꯨ ꯈꯔ ꯋꯥꯠꯂꯤ ꯃꯣꯔꯣꯛꯁꯨ ꯏꯁꯥ ꯁꯥꯗꯦ ꯃꯔꯣꯏ ꯃꯔꯥꯡ ꯁꯨꯗꯦ ꯇꯧꯔꯤꯕ ꯍꯥꯎꯈꯤꯗ꯭ꯔꯦꯗ ꯄꯥꯝꯃꯨꯈ꯭ꯔꯦ ꯅꯪ ꯊꯣꯡꯁꯦ ꯑꯩ ꯈꯣꯏꯗꯧꯁꯤ ꯑꯣꯟꯊꯣꯛꯅ ꯂꯪꯈꯠꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯏꯕꯦꯝꯍꯟꯁꯦ ꯃꯁꯦ ꯏꯆꯦꯃꯟ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯊꯣꯡꯉꯤꯕꯅꯤ ꯑꯗꯣ ꯏꯃꯥꯗꯣ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯝ ꯆꯥꯕ ꯌꯥꯗꯦ ꯏꯃꯥꯅꯅꯦ ꯈꯔ ꯆꯝꯅ ꯊꯣꯡꯉꯣ ꯍꯥꯏꯕꯗꯨꯒ ꯊꯣꯡꯕꯅꯤ ꯏꯃꯥꯒꯤ ꯌꯦꯡꯉꯒ ꯏꯟꯁꯥꯡꯗꯣ ꯈꯔ ꯆꯝꯍꯟꯕꯅꯤ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯃꯁꯤꯒꯤ ꯃꯧ ꯑꯍꯟꯁꯦ ꯃꯁꯤ ꯁꯣꯏꯔꯅꯤ ꯃꯁꯤ ꯊꯣꯡꯅ ꯁꯛꯇꯥꯁꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯂꯥꯛꯄꯗꯒꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕꯁꯤ ꯏ ꯀꯥꯕ ꯅꯨꯃꯤꯠꯇ ꯅꯪ ꯁꯣꯏꯔꯅꯤꯀꯣ ꯀꯌꯥ ꯑꯁꯨꯝꯅ ꯃꯧ ꯑꯍꯟ ꯑꯗꯣ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯒ ꯆꯪꯂꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯍꯨꯏꯅ ꯃꯄꯪ ꯈꯣꯡꯗꯦ ꯈꯣꯡꯉꯗꯅ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯄꯨꯟꯁꯜꯂꯨ ꯑꯣꯏꯅ ꯍꯥꯏꯔꯤꯕꯅꯤ ꯁꯅꯥꯇꯣꯝꯕꯤꯗ ꯊꯥꯗꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯐꯖꯅ ꯁꯥꯟꯅꯕ ꯌꯥꯗꯦ ꯑꯣ ꯑꯩ ꯂꯥꯛꯏꯌꯦ ꯅꯪ ꯀꯔꯤ ꯐꯝꯃꯤꯔꯅꯦ ꯅꯪꯒ ꯎꯅꯅꯤꯡꯕ ꯆꯪꯉꯛꯄꯅꯤꯗ ꯃꯧ ꯑꯍꯟ ꯑꯗꯣ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯧ ꯑꯍꯟ ꯑꯁꯦ ꯃꯤꯋꯥ ꯌꯥꯝꯅ ꯄꯥꯝꯕꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯅ ꯑꯃ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯝꯁꯤꯟꯗꯨꯅ ꯈꯟꯅꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯒꯤ ꯃꯧ ꯑꯣꯏꯔꯝꯃꯤ ꯑꯩꯁꯦ ꯃꯟ ꯆꯪꯍꯣ ꯌꯥꯅꯤꯌꯦ ꯑꯩ ꯁꯤꯒ ꯂꯩꯌꯦ ꯑꯁ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤꯅꯦ ꯌꯨꯝ ꯑꯁꯦ ꯎꯅꯣꯏ ꯇꯥꯆꯧꯅ ꯂꯣꯏ ꯁꯥꯕꯤꯔꯝꯕ ꯉꯥꯛꯇꯅꯤꯁꯦ ꯏꯃꯥꯒ ꯁꯅꯥꯇꯣꯝꯕꯒꯤꯗꯤ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯣꯏꯅꯃꯛꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯅ ꯌꯦꯡꯉꯨ ꯌꯨꯝ ꯑꯁꯦ ꯅꯣꯏꯒꯤ ꯇꯥꯔꯦ ꯑꯗꯣ ꯅꯪꯕꯨ ꯑꯁꯤꯒ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯏꯃꯥ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯒꯁꯦ ꯅꯪꯉꯣꯟꯗ ꯂꯨꯅ ꯇꯧꯕ꯭ꯔꯣ ꯇꯧꯗꯕ꯭ꯔꯣ ꯈꯪꯉꯄꯣꯅꯤꯗ ꯂꯣꯏꯅ ꯑꯗꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯂꯨꯅꯒ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯗꯒꯗꯤꯁꯦ ꯂꯩꯕ ꯉꯝꯗꯅꯕ ꯍꯥꯏꯅ ꯀ꯭ꯔꯣꯛ 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 ꯑꯣꯠꯈꯥꯏꯅ ꯈꯥꯕꯩꯅ ꯑꯣꯠꯈꯥꯏꯗꯧꯅ ꯇꯧꯔꯒ ꯏꯊꯦꯅꯥꯎꯁꯦ ꯇꯥꯜꯂꯤꯃꯤꯅꯦ ꯑꯥꯗ ꯁꯤꯒ ꯂꯩꯇꯕ ꯌꯥꯗꯅꯕ ꯍꯥꯏꯅ ꯈꯪꯉꯕ꯭ꯔꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦꯃꯟ ꯏꯃꯥꯗꯤ ꯌꯥꯝꯅ ꯐꯩꯗ ꯏꯆꯟꯅꯨꯄꯤꯁꯨ ꯐꯩꯌꯦ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯉꯁꯤꯎꯕ ꯈꯟꯅ ꯆꯩꯅꯕ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯑꯩꯗꯤ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯏꯕꯁꯦ ꯑꯩꯉꯣꯟꯗꯅꯤ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯈ꯭ꯔꯦ ꯂꯣꯏꯅ ꯁꯥꯊꯤꯅ ꯂꯨꯅ ꯇꯧꯔꯤꯌꯦ ꯇꯧꯔꯝꯒꯅꯤ ꯂꯣꯏꯅ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅꯤ ꯈꯪꯉꯕ꯭ꯔꯣ ꯑꯩꯈꯣꯏꯅꯅꯦ ꯃꯁꯛ ꯂꯣꯏ ꯈꯪꯂꯦ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯁꯦ ꯁꯤꯒ ꯂꯩꯕ ꯉꯝꯗꯅꯕ ꯍꯥꯏꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯈꯥꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯅꯆꯟꯅꯨꯄꯤꯗꯣ ꯍꯦꯜꯂꯥ ꯌꯥꯗꯕꯅꯤ ꯃꯆꯤꯟꯗꯅꯦ ꯐꯖꯅꯕ ꯉꯥꯛꯇꯅꯤ ꯃꯕꯨꯛꯇꯅꯦ ꯃꯨꯈ꯭ꯔꯕꯅꯤꯗꯣ ꯈꯪꯉꯕ꯭ꯔꯥ ꯁꯤꯡꯉꯨ ꯄꯪꯒꯅꯨ ꯏꯕꯦꯝꯃ ꯅꯪꯅ ꯈꯔ ꯄꯤꯛꯄꯁꯤꯒꯅꯦ ꯃꯤꯅ ꯎꯁꯤꯠꯂꯔꯣꯏꯅꯦꯍꯦ ꯅꯪꯒꯤ ꯈꯟꯕꯗꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯤꯗꯤ ꯑꯩꯅꯅꯦ ꯃꯣꯏ ꯇꯥꯆꯧꯗ ꯍꯥꯏꯔꯤꯕꯅꯤ ꯃꯧꯁꯤꯅ ꯈꯔ ꯄꯤꯛꯆꯕꯒ ꯃꯌꯥꯝ ꯆꯪꯗꯅ ꯁꯨꯝꯅ ꯆꯥꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅ ꯁꯥꯔꯤꯃꯤ ꯀꯥꯏꯅ ꯊꯕꯛ ꯑꯗꯣ ꯌꯥꯝ ꯁꯨꯔꯨꯅꯨ ꯂꯩꯊꯣꯛꯅ ꯂꯩꯌꯨ ꯈꯪꯉꯕ꯭ꯔꯥ ꯁꯨꯍꯜꯂꯨ ꯈꯪꯍꯜꯂꯨꯅꯦ ꯈꯔ ꯑꯗꯨꯒꯇꯅꯤ ꯈꯪꯒꯗꯧꯔꯤꯕꯁꯦ ꯃꯧ ꯃꯁꯤꯟ ꯃꯥꯟꯅꯒꯗꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯏꯆꯦꯃꯅ ꯉꯥꯡꯉꯤꯕꯁꯦ ꯑꯩꯗꯤ ꯚꯥꯞ ꯃꯦꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯀꯔꯤꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯆꯟꯅꯨꯄꯤꯗꯣ ꯌꯥꯝ ꯐꯩꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤ ꯑꯩꯒꯤ ꯊꯕꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯆꯥ ꯇꯧꯅ ꯂꯨꯅ ꯇꯧꯔꯤ ꯏꯆꯦꯃꯟꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦꯀꯣ ꯈꯜꯂꯨꯅꯁꯨ ꯀꯥꯟꯅꯗꯦ ꯑꯗꯨꯒꯨꯝꯕꯗꯣꯀꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯒꯤ ꯃꯧꯅꯤꯅ ꯌꯨꯝꯒꯤ ꯌꯥꯏꯐꯅꯕꯒꯤ ꯐꯅꯕꯒꯤ ꯈꯟꯒꯗꯕꯅꯤ ꯑꯁ ꯅꯪꯁꯦ ꯄꯤꯛꯆꯕꯇꯅꯤ ꯀꯣꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯦ ꯋꯥꯒ ꯉꯥꯡꯕ ꯇꯥꯕꯗꯅꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯅ ꯀꯣꯛꯇ ꯑꯝꯇ ꯆꯪꯗ꯭ꯔꯕ ꯍꯥꯏꯕ ꯍꯩ ꯄꯪꯒꯅꯨꯅꯦꯍꯦ ꯑꯩꯅ ꯇꯥꯛꯂꯤꯕ ꯂꯧꯁꯤꯡꯁꯤ ꯂꯧꯅꯤꯍꯦ ꯑꯗꯨꯒꯇ ꯅꯪ ꯃꯤ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯔꯦ ꯃꯤꯅꯥꯏ ꯌꯨꯝꯁꯤꯒꯤ ꯃꯤꯅ ꯊꯧꯗꯥ ꯁꯨꯕꯗꯣ ꯈꯪꯉꯕ꯭ꯔꯥ ꯊꯕꯛꯇꯒꯤꯅꯦ ꯂꯩꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯑꯗꯨꯒꯇ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯋꯥ ꯂꯧꯔꯨꯅꯨ ꯃꯧ ꯃꯁꯤꯅ ꯑꯩꯈꯣই ꯃꯥꯟꯅꯔꯒ ꯂꯣꯏꯔꯦ ꯃꯣꯏꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯦꯃꯍꯟ ꯅꯪꯁꯦ ꯑꯩ ꯁꯛꯇꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯂꯥꯛꯄꯗꯒꯤ ꯍꯧꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯏꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯑꯩ ꯄꯤꯛꯏ ꯆꯥꯎꯔꯦꯅ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯃꯥꯒꯤꯌꯣ ꯏꯆꯟꯅꯨꯄꯤꯒꯤꯌꯣ ꯐꯠꯇꯕ ꯉꯥꯛꯇ ꯇꯝꯃꯤꯁꯤꯕꯨ ꯅꯪꯒꯤꯁꯨ ꯃꯤ ꯈꯟꯅꯍꯧꯔꯣ ꯑꯩꯉꯣꯟꯗ ꯀꯩ ꯋꯥꯅꯣꯅꯤ ꯅꯪꯒꯤ ꯐꯅꯕꯒꯤ ꯍꯥꯏꯕꯤꯔꯒ ꯑꯉꯛꯄ ꯅꯨꯄꯤꯅꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯇꯥꯛꯂꯤꯕ ꯂꯧꯁꯤꯡꯁꯦ ꯅꯪꯒꯤ ꯐꯅꯕꯒꯤꯅꯤꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤꯅꯤꯅꯦꯍꯦ ꯈꯪꯉꯕ꯭ꯔꯥ ꯉꯥꯎꯕꯤ ꯀꯩ ꯅꯨꯄꯤꯅꯦ ꯑꯩꯒꯤ ꯁꯤꯗꯤ ꯐꯅꯕ ꯉꯥꯡꯕ ꯌꯥꯗꯦꯅꯦ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯏꯁꯥꯎ ꯁꯥꯎꯔꯗꯅ ꯍꯩ ꯆꯤꯟꯊꯤꯕꯤ ꯇꯧꯉꯝꯕꯤ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯤꯅꯤ ꯂꯥꯛꯄꯗꯒꯤ ꯅꯪꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯤꯟꯖꯥꯡꯗꯣ ꯍꯥꯎꯏ ꯍꯥꯎꯇꯦ ꯀꯥꯏꯅ ꯑꯗꯨꯒꯤ ꯅꯪꯅ ꯏꯆꯟꯅꯨꯄꯤꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯇꯝꯁꯤꯟꯕ ꯏꯃꯥꯒꯤ ꯃꯔꯝꯗꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝ
ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯌꯨꯝ ꯑꯁꯦ ꯀꯥꯏꯅꯕꯒꯤ ꯁꯤꯜꯂꯤꯕꯁꯦ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯠꯇꯅꯕ ꯇꯥꯍꯜꯂꯤꯕꯩ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯇꯝꯁꯤꯜꯂꯒ ꯑꯩꯁꯨ ꯅꯪꯗꯧꯅ ꯇꯧ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯅꯪꯒꯤ ꯋꯥꯔꯤ ꯏꯁ ꯌꯥꯝꯅ ꯈꯪꯉꯦꯗ ꯌꯥꯝꯅ ꯈꯪꯈ꯭ꯔꯦꯅꯦ ꯅꯪ ꯀꯩꯒꯨꯝꯇ ꯈꯪꯗꯕꯗ ꯈꯪꯕ ꯁꯥꯔꯅ ꯑꯩꯅ ꯑꯁꯣꯝꯗ ꯅꯨꯡꯁꯤꯗꯅ ꯃꯉꯣꯟꯗ ꯂꯧꯁꯤꯡ ꯇꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯛꯅꯕꯒꯗꯧꯅ ꯎꯔꯕ ꯑꯉꯥꯎꯕꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯎꯁꯤꯠꯂꯛꯇ꯭ꯔꯤ ꯃꯁꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯤ ꯍꯦꯟꯖꯤꯟꯗꯅꯕ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯂꯝ ꯍꯦꯜꯂꯒ ꯋꯥꯔꯛꯅꯕꯒꯤ ꯁꯣꯔꯤ ꯊꯥꯡꯗꯣ ꯑꯩꯅ ꯁꯤꯒ ꯊꯝꯕꯅꯤ ꯌꯦꯞꯇꯅ ꯀꯗꯥꯏ ꯊꯝꯒ꯭ꯔꯅꯣ ꯈꯪꯗꯦꯅꯤ ꯍꯩꯃꯥ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯃꯥꯅ ꯊꯤꯔꯤꯁꯤꯕꯣ ꯀꯩꯅꯣ ꯅꯪꯅ ꯊꯤꯗꯨꯕꯣ ꯁꯣꯔꯤ ꯊꯥꯡ ꯀꯥꯏꯅ ꯀꯩꯅꯣꯅꯤ ꯏꯍꯦ ꯃꯁ ꯈꯪꯉꯕ꯭ꯔꯥ ꯅꯪ ꯑꯩꯅꯅꯦ ꯂꯝ ꯍꯦꯟꯕ ꯃꯤ ꯋꯥꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯒꯤ ꯁꯤꯒꯩꯁꯤꯒꯅꯦ ꯊꯝꯕ ꯆꯥꯛꯀꯨꯅꯤ ꯁꯣꯔꯤꯁꯦ ꯃꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯅꯪ ꯑꯩ ꯃꯤ ꯄꯤꯑꯦ ꯀꯥꯏꯅ ꯑꯁꯤꯅ ꯑꯃꯨꯛꯇꯪꯅꯦ ꯃꯐꯝ ꯆꯥꯅ ꯊꯤꯟꯕꯗ ꯅꯪ ꯈꯪꯒꯗꯕꯅꯤ ꯅꯪ ꯎꯁꯤꯠꯇꯤꯔ ꯅꯪ ꯎꯁꯤꯠꯇꯤꯔꯥꯕ ꯀꯩꯅꯣꯅꯤ ꯑꯗꯨꯝꯅꯕꯨ ꯅꯆꯦꯃꯟꯗꯕꯨ ꯊꯥꯡꯒ ꯎꯠꯅꯒ ꯇꯧꯅꯕ꯭ꯔꯅꯤ ꯀꯤꯗꯨꯝ ꯀꯤꯅꯤ ꯃꯤꯅ ꯑꯃ ꯄꯤꯛꯏꯕ ꯀꯩꯅꯣꯅꯤ ꯈꯨꯗꯣ ꯂꯧꯁꯜꯂꯨ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯁꯤꯕ ꯇꯥꯔꯤꯅꯤ ꯀꯩꯅꯣꯅꯤ ꯀꯤꯗꯨꯝ ꯀꯤꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯂꯧꯁꯤꯡꯗꯣ ꯇꯥꯛꯄꯒꯤ ꯋꯥꯅꯤ ꯒ꯭ꯌꯥꯟ ꯐꯪꯅꯕ ꯍꯥꯏꯅ ꯀꯩ ꯅꯨꯄꯤꯅꯣꯅꯤ ꯁꯤꯕꯨ ꯆꯥꯛꯀꯨꯒ ꯄꯨꯊꯣꯔꯛꯑꯦ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯁꯤꯅꯤ ꯑꯩꯅꯅꯦ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯀꯦꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯅꯤ ꯅꯪ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯅꯪ ꯂꯥꯛꯄꯗꯒꯤ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕ ꯌꯥꯕ ꯑꯝꯇ ꯌꯥꯎꯗꯦ ꯉꯁꯤꯗꯤ ꯌꯦꯡꯒꯦ ꯉꯥꯡꯉꯣ ꯌꯦꯡꯒꯦ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪ ꯈꯪꯒꯅꯤ ꯅꯪ oi ma sire kainunie pige piedana saku pain tanarin tawsi o tacho sire ni tawsi bo imau o imau kadai de lebage nang mo to mi sana to mi mo sem tang khamu ni ai mathuna tanari ne saku paidana o imau kadai de lebage ne sitta basara dana ingonda mi pi kaina khangan ge ngasi nang mi pikpa mi kamai tawge do ngasi nang imam da kallo o imau o tacho nupi sem tang khamu ni nang bo sana to mi mo se ai mathuna saku pain tanari ne si batari ni am tang khamu hai bani nang bo kainu ni nakhoi nin tawrisibu angang masa dawna hey kainu nangna sakna khuta saku ga paina la ipaduna karino nakhoi ni tawrisibu ima masigi nupi se mi yamna usite ngasai de gengonda mana mi pi na khoidau khra langat pasiga amu ima gi oisana pi gi phat ta tam masthi masem tang waraki masi mi yamna usite aba masi thoro ni kari ki dibno thoro haibni kari lo libno tang thoro ima masi matik chana waraki masi mi yam usite masi ngasai de ni mana ingonda ngangi ba तागे ने ताबनी ताबे यारक्ट्रे मस्ती मियाम उसिथियाबा मफम सानम तंग वारकी hey नाखो तुमिन लेयु कइनु नोइनो तोरिबदुबो अंगांग मसा दौना चाकू पाइनबु नचेदबु तानबा हौना ब्रनी नंगबो सुमना अदुम गांगना लोइरे सिगा खरा मचिन यावरि खंगबदि कइनु नंग तोइदबो थमु साकुदो थमु कइनु नि ओइ दबंगी उरि ने तोरिसिबो थमु हाइबनि नि नंगबु चाकुदो इबेमदोन साउ नाखो नचे मनसे ꯑꯩꯅ ꯉꯁꯥꯏꯅ ꯉꯥꯡꯉꯤꯕꯅꯤ ꯃꯆꯤꯟꯁꯦ ꯈꯔ ꯋꯥꯔꯧ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯉꯥꯡꯗ꯭ꯔꯣ ꯋꯥ ꯉꯥꯡꯒꯅꯨ ꯑꯣꯏꯅ ꯈꯟꯅꯔꯛꯀꯅꯤꯅ ꯀꯔꯤꯒꯤ ꯅꯆꯤꯟꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯎꯔꯨꯔꯤ ꯐꯔꯕ꯭ꯔꯥꯁꯦ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯆꯥꯛꯀꯨ ꯄꯥꯏꯅ ꯇꯥꯟꯅꯔꯦ ꯏꯕꯦꯝꯇꯣꯟ ꯑꯩ ꯂꯥꯜꯂꯦ ꯑꯩꯅꯦ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅꯒ ꯑꯝꯇꯪ ꯐꯠꯇꯕ ꯂꯧꯁꯤꯡꯒ ꯇꯥꯛꯑꯔꯣꯏ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯆꯥꯛꯀꯨꯗꯣ ꯑꯝꯇꯪ ꯊꯝꯃꯣꯕ ꯑꯩ ꯅꯉꯣꯟꯗ ꯃꯤ ꯄꯤꯒ ꯍꯥꯏꯖꯔꯔꯣꯏꯑꯕ ꯅꯪꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯅꯪꯃꯨꯛ ꯍꯦꯟꯕ ꯂꯩꯇꯦ ꯑꯩ ꯊꯤ ꯅꯪ ꯆꯥꯛꯀꯨꯗꯣ ꯑꯝꯇꯪ ꯂꯣꯠꯁꯟꯈ꯭ꯔꯣ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯂꯣꯠꯁꯟꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯀꯩꯅꯣꯅꯦ ꯀꯤꯕꯅꯕꯨ ꯁꯤꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯅꯪ ꯇꯥꯟꯅꯔꯛꯄꯗꯅꯦ ꯏꯁ ꯊꯤꯒ ꯆꯤꯠꯇꯣꯔꯦ ꯊꯝꯃꯣ ꯍꯥꯏꯕꯅꯦꯕ ꯅꯪꯕꯨ ꯊꯝꯃꯣꯕ ꯅꯨꯡꯁꯤꯕꯅꯦꯕ ꯏꯆꯦꯃꯟꯅꯦ ꯂꯥꯜꯂꯦꯅꯦ ꯑꯩꯅꯦ ꯀꯂꯥꯛꯀ ꯊꯛ ꯅꯤꯛꯄꯅ ꯂꯣꯏꯔꯦ ꯑꯩꯅꯦ ꯍꯌꯦꯡꯃꯛ ꯍꯟꯖꯈ꯭ꯔꯒꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯔꯣꯏꯕ ꯉꯥꯡꯇ ꯉꯥꯡꯉꯨ ꯑꯩꯅ ꯅꯪ ꯀꯩꯗꯧ ꯌꯦꯡꯉꯨ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯛꯀꯨꯁꯦ ꯃꯐꯝ ꯆꯥꯅ ꯋꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯕꯅꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯌꯨꯝ ꯑꯁꯤꯒꯤ ꯀꯥꯏꯅꯕ ꯁꯤꯜꯂꯤꯕ ꯃꯤꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯄꯤꯛꯆꯔꯕꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯈꯪꯉꯕ꯭ꯔꯥ ꯏꯆꯦꯃꯟ ꯈꯪꯉꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯑꯁꯨꯝꯅꯒ ꯍꯥꯏꯖꯔꯣꯏ ꯏꯕꯦꯝꯃ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯊꯝꯃꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯅꯪꯒꯤ ꯆꯥꯛꯀꯨꯗꯣ ꯈꯤꯇ ꯊꯝꯈ꯭ꯔꯣꯅꯦ ꯏꯕꯦꯝꯃ ꯑꯩ ꯀ꯭ꯂꯥꯛꯁꯦ ꯊꯛ ꯅꯤꯛꯄꯅ ꯂꯣꯏꯔꯦꯅꯦꯍꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯣꯏ ꯍꯥꯏꯕꯅꯤ ꯊꯤꯒ ꯆꯤꯠꯂꯝꯒꯅꯤ ꯈꯛꯇ ꯉꯥꯏ ꯏꯃꯥ ꯏꯕꯦꯝꯃ ꯗꯣꯛꯅꯗꯤ ꯉꯝꯃꯤ ꯄꯤꯛꯆꯕꯇꯅꯤ ꯁꯅꯥꯇꯣꯝꯕꯩ ꯃꯧꯁꯦ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯋꯥꯔꯛ ꯉꯝꯗꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ kaya lain mana miku da wari no dum pare matung na amuk ana sumaina ngang dana bagi do no pare as no pare ni mai pima ngasi da bu khangi ni sana tom bagi mawi marin se mai pima hela ya dini oi ma shiram gani ni ima ga tas ma ga lem de shini ni sathi ni
Asumna Sanatombagi nauna puraklibi yamna pikpi mau aduna maseman aduna ngang basakpa ado tabaduga sauraduna maseman adugi matunda thang paina tanaduna maseman ado matung mano amuk mana adumna imung manung kaidana bisin bayaroi haiduna maseman ado